Mobi asigi waridi Lina Kobi nupi amagi warini mahakna mahaki nupabu kannabani haiduna jail amada chalami adubo mahakna chaliba jail asida mahakpu mayamna taunariba asigi wangmada mahaki mafamda yamna thina torture tawbirami adugi matungdi Lina hariba nupi sina mahaki nupabu mafam astagi kanba ngambra ngamdabra haibadu mayam punna yengminagadoribani aina ngasi mayamgi mafamda explain tawraga tahangadoriba movie asigi mamingna Colonia haina kawi movie asi 2015 da release tawkibani adudi matamangan movie asigi explanation hawrasi Movie asigi horpa matamda air hostess Lina Kobi amabu olaklami Lina mahaki crew single loinana ngasi Chile hariba lebak aduda len toroklami adugi matung Lina mahaki crew single loinana hotel amada lakminarami Lina na hotel ngi lambi romda lakpa matamda lambida miyamna protest tawdro leiba thengnarami protest tawriba mayam asigi marakta Lina gi boyfriend Daniel Koba masu yorami Daniel bo mapam masida urba matung Lina Daniel gi madakta chalami Daniel na Lina bu ubu matamda mahak so yamna harau jarami adugi matungdi Daniel na Lina bu mahaki mayumda oina puraga laklami mapam masida yarukdaga Lina na urami madudi Daniel hariba nupa si Chile da lariba president adugi photo siyamba nupa amati tashengbagi di matam masida Chile da lariba military rule yamna henkalakpana maram oirga Daniel amadi mahaki timna president bu support tawribani maram di president asina military rule adubu lokthokraga president rule oina chananabagi damakta adugi makatarakpa amaromdana koina urami madudi Lina hariba nupi sisu Daniel ka unadaba kuirabani maramaduna mapam masida hek yoropaga makhoi ani kapagap tawnarami asom tawduna nong masimati adumak hawkhirami adugi makha tarakpa mathangi numita Daniel gi mapamda mahaki marup amana call toroklami aduga haireklami madudi military sing aduna president bu support tawba mio sing phaba hawre haina paw piraklami mahaki marup na hairekliba wafam masibu taba matamda Daniel yamna pakhatpa amati kijaba phawrami maramdi mahaksu president bu yamna fajana support tawribani adugi matungdi Daniel na Lina bu puraga makhoi ani Chile bu thadoklamnaga Germany da chalasi haina tholaklami makhoi anina lambi da tholakpa matamda Daniel na urami madudi president gi michangda military gi mayokta protest tawba mio sing adubo military singa phadona puraga lerami taramliba mataw asib oba matamda Daniel na mahaki camera adubo loktholaga kapami maramdi mafam asida tawriba thodok wathok sing asi atopa mafamda leiba mio sing uba phangnabagi damaktani adubo tanjadu da mahakna photo kaptuna larikan officer khara laklaga mahakpu phakirami aduga makhoi ani buzu yauna mayam phariba mafam aduda puraga chankirami adugi matungdi military sing asina pharakliba mio sing asibu yamna chawrba stadium amagi manakta puraga laklami aduga mafam masida mamaida amuba phina kupa nupa amana military gi mayokta Iran horiba president gi supporter sing adubo magna pasak tak thokpa horoklami mathang haireklami Daniel gi mapa yoroklami Daniel buzu magna supporter ni haina hairaduna military sing aduna Daniel bu phaduna pokirami aduga makoi mafam masida lemhoriba protest tawbada yaudaba sing abudi thadok piraklami makoi mayam asigi marakta Lina su yauribani adugi matungdi Daniel bu thadok nabagidamukta Lina na mahaki marup singda mateng lawnaba haidana chalami adubo mahaki marup sing sinati Lina gi mateng tawbada kari gomba upay amata leramdi maramdi makoina sokna gadariba lana si military gi mayoktani haibadi makoina tawbuduriba thabak asida yamna danger oiba thabakni adugi makha tarakpadi Lina atop topa mio singdagi mateng lawnaba honaraklami adubo mahaki damakta mateng pangbinaba haibada kanasu leijaramdi adugi makha tarakpadana noma nupa amuna Lina gi mafamda haibiraklami madudi Daniel adu Colonia hariba lebak aduda puraga jela thamkre haina mafam madu senariba nupa aduna Paul Kobani haina haibirami aduda sunatara mahakna harami madudi Colonia hariba mafam maduda leiba jela adudi yamna secure oiba jelni mafam maduda karigomba mio ema changkiba targadi mapunchi chupagi oina tholokpa ngamroi tamani harami wafam sing asibu taraba tungdadi Lina masamak oina Colonia jail aduda chalagi haina khankirami aduga mahaki air hostess oiba thabak adubu thadoklamnaga mahak nan sebari ama oina Colonia da leiba jail aduda thabak yawnaba haina chalami Lina mafam masida yaruklaga gijela kawba nupi amaga thengnarami mahakna Lina gi mafamda mafam masida chandriba rule niti niyom kaya amabu takpirami adugi matungda Lina bu polga unanabagidamagda tharaklami aduga makha tarakpadana koina urami madudi mafam masida leriba pol asisu kwari ngausannaba nupi da ngawba nupa amani mahakna haireklami madudi Lina gi mafamda yauriba boot plate mayam sing adubu lokthoknabagi mingda mahaki pirol sing adubu lokthoknaba haireklami adugi matungdi Paul masan hagolaklaga Lina gi masa adubu sokpa horaklami adugi matungdi gijela Lina na leilaba room adubu uhanbirami aduga harami nahaksu atopa nan leiriba mayam asiga loinana leminagadabani haina adugi makha tarakpa ngahak leiraba matungda Lina gi ka asida atopa mafam asida leigadaba nan mayam adusu changaklami lakliba nan mayam asigi maraktagi Lina ulsen kawba nupi amaga khangnarami ulsen na hek lakpaga Lina na tawda thuk lawgadaba wafam ama haireklami madudi mahakna haireklami mahak yamna thunama kapakap tawruragadabani haibdi mahak asi luhongdure haina Lina gi mafamda haireklami adugi makha tarakpa amaromdana koina Daniel bu olaklami mahak asi mafam masida leriba military mayamna yamna thina torture tawbirami
ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯗꯥꯅꯤꯌꯦꯜꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯗꯥꯂꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯄ꯭ꯔꯣꯇꯦꯁꯇꯔ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯗꯥꯅꯤꯌꯦꯜꯒꯤ ꯃꯐꯝꯗ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯁꯤꯅ ꯑꯣꯠꯄ ꯅꯩꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯅꯤꯌꯦꯜꯒꯤ ꯃꯀꯣꯛ ꯈꯔ ꯂꯩꯈꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯗꯥꯅꯤꯌꯦꯜꯕꯨ ꯃꯀꯣꯛ ꯆꯥꯛꯄ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯤꯅꯥꯕꯨ ꯎꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯌꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯅꯣꯡꯃ ꯐꯥꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯡꯄꯣ ꯄꯣꯊꯥꯗꯕꯤꯗ ꯊꯕꯛ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯋꯥꯃꯟꯕꯅ ꯂꯦꯛꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯛꯅꯕ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯤꯖꯦꯂꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯅꯥꯒꯤ ꯃꯐꯝꯗ ꯏꯁꯤꯡ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯄꯦꯇꯤ ꯑꯃ ꯄꯥꯏꯔꯒ ꯀꯟꯊꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯤꯖꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯜ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛ ꯈꯔ ꯆꯥꯛꯂꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯜꯗꯤꯡ ꯁꯣꯞ ꯑꯃꯗ ꯊꯕꯛ ꯃꯆꯥ ꯈꯔ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯗꯥꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯔꯣꯜ ꯂꯧꯔꯤꯕ ꯑꯁꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯊꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯒꯤꯖꯦꯂꯥ ꯆꯪꯂꯛꯂꯒ ꯎꯔꯁꯦꯂꯥꯕꯨ ꯄꯨꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯂꯤꯅꯥꯅꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯎꯔꯁꯦꯂꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯜ ꯑꯃꯗ ꯐꯝꯍꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯜ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯗꯤ ꯄꯣꯜꯗ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯖꯥꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯄꯣꯜꯕꯨ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯤꯅꯥꯅ ꯃꯄꯥꯟꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯥꯅꯤꯌꯦꯜꯁꯨ ꯌꯥꯎꯕ ꯎꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯣꯜꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯎꯔꯁꯦꯂꯥ ꯃꯥꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯈꯔ ꯌꯥꯎꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯎꯔꯁꯦꯂꯥꯕꯨ ꯐꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯄꯣꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯐꯝꯂꯝꯂꯤꯕ ꯃꯤꯑꯣꯏ ꯅꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯎꯔꯁꯦꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯄꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯃꯈꯩ ꯐꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯅ ꯐꯨꯕ ꯃꯔꯛꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯂꯤꯅꯥ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯤꯅꯥ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯄꯣꯜ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯤꯖꯦꯂꯥꯕꯨ ꯃꯍꯥꯛꯅ ꯐꯨꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ 9-10 ꯐꯥꯎꯕ ꯅꯍꯥꯛ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯒꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯂꯤꯅꯥꯅ ꯔꯣꯁ ꯀꯧꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯎꯔꯁꯦꯂꯥ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯂꯤꯅꯥꯒꯤ ꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯥꯅꯤꯌꯦꯜ ꯐꯝꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯁꯀꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯥ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯇꯥꯕꯒꯦ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤꯗ ꯔꯣꯁꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯜꯂꯒ ꯆꯪꯂꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤ ꯄꯥꯞ ꯆꯦꯜꯂꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯌꯥꯎꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯅꯣꯡꯃ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯂꯩꯊꯣꯔꯛꯂꯒ ꯂꯥꯛꯂꯒ ꯂꯤꯅꯥ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯄꯥꯠ ꯑꯃꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯒ ꯏꯔꯨꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯔꯁꯦꯂꯥꯕꯨ ꯊꯝꯈꯤꯕ ꯔꯨꯝ ꯑꯗꯨꯗ ꯄꯨꯁꯜꯂꯒ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯜꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅꯁꯨ ꯃꯃꯥꯡ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯒꯨꯝꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯅ ꯇꯁꯦꯡꯕꯒꯤꯗꯤ ꯂꯤꯅꯥ ꯃꯐꯝ ꯑꯁꯤꯗ ꯗꯥꯅꯤꯌꯦꯜꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯁꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯅꯨꯃꯤꯠꯇꯗꯤ ꯗꯥꯅꯤꯌꯦꯜ ꯑꯗꯨ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯎꯔꯝꯗꯦ ꯇꯁꯦꯡꯕꯒꯤꯗꯤ ꯗꯥꯅꯤꯌꯦꯜꯗꯤ ꯖꯦꯜ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯟ ꯌꯧꯔꯛꯂꯒ ꯃꯍꯥꯛꯅ ꯐꯦꯟꯁꯤꯡ ꯑꯗꯨꯕꯨ ꯀꯥꯅꯕ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯐꯦꯟꯁꯤꯡ ꯑꯗꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯠꯇꯨꯅ ꯂꯩꯔꯝꯗꯨꯅ ꯃꯍꯥꯛ ꯁꯣꯛ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯂꯤꯅꯥꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯀꯟ ꯑꯃꯗ ꯗꯥꯅꯤꯌꯦꯜꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯥꯝ ꯈꯣꯡꯂꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯅꯔꯝꯃꯤ ꯑꯗꯨꯒ ꯗꯥꯅꯤꯌꯦꯜꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯕ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤꯁꯤꯡꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤꯕꯨ ꯋꯦꯜꯀꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝꯕꯨ ꯃꯈꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯊꯝꯃꯝꯃꯤ ꯑꯁꯨꯝ ꯇꯧꯕ ꯃꯔꯛ ꯑꯁꯤꯗ ꯗꯥꯅꯤꯌꯦꯜ ꯂꯤꯅꯥꯒ ꯑꯃꯨꯛꯀꯁꯨ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯅ ꯗꯥꯅꯤꯌꯦꯜꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯎꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯎ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯎꯅꯔꯝꯃꯤ ꯂꯤꯅꯥ ꯗꯥꯅꯤꯌꯦꯜ ꯑꯃꯨꯛꯀ ꯍꯟꯅ ꯎꯅꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯤ ꯍꯣꯡꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯃꯇꯝꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯂꯩꯅꯨꯡꯗ ꯍꯨꯠꯂꯒ ꯂꯩꯕ ꯂꯝꯕꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯂꯝꯕꯤ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯀꯗꯣꯝꯗ ꯇꯥꯕꯅꯣ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯥꯅꯤꯌꯦꯜ ꯃꯈꯥꯗ ꯀꯨꯝꯂꯒ ꯌꯦꯡꯂꯝꯃꯤ ꯗꯥꯅꯤꯌꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯂꯥꯛꯂꯒ ꯌꯦꯡꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯂꯕ ꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯂꯤꯅꯥ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯗꯥꯅꯤꯌꯦꯜꯕꯨ ꯈꯣꯟꯖꯦꯜ ꯑꯃ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯇꯣꯔꯨꯝ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯖꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ
ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯥꯟꯖꯥ ꯌꯦꯡꯂꯨꯗꯨꯅ ꯗꯥꯅꯤꯌꯦꯜꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯗꯥꯅꯤꯌꯦꯜꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯑꯃ ꯇꯧꯔꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯉꯥꯎꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯗꯥꯅꯤꯌꯦꯜꯅ ꯂꯤꯠꯂꯝꯕ ꯐꯨꯔꯤꯠ ꯑꯃꯕꯨ ꯔꯣꯁꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯀ꯭ꯔꯣꯁ ꯃꯥꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯐꯣꯇꯣ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯗꯥꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯔꯣꯁꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯂꯤꯅꯥ ꯗꯥꯅꯤꯌꯦꯜꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯗꯥꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯗꯥꯅꯤꯌꯦꯜꯅ ꯂꯤꯅꯥꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯇꯧꯒꯗꯧꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯆꯦꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯩꯅꯨꯡ ꯍꯨꯠꯂꯒ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯆꯦꯜꯂꯒ ꯊꯣꯛꯈꯤꯅꯕ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯗꯥꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝꯗ ꯂꯩꯔꯝꯂꯤꯕ ꯁꯥꯊꯤꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯐꯣꯇꯣ ꯀꯥꯞꯂꯝꯃꯤ ꯐꯣꯇꯣ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯀꯣꯂꯣꯅꯤꯌꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯇꯝꯊꯤꯔꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯠꯂꯗꯨꯅ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯃꯨꯛꯀꯁꯨ ꯗꯥꯅꯤꯌꯦꯜꯅ ꯐꯣꯇꯣ ꯃꯌꯥꯝ ꯀꯥꯞꯂꯒ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯂꯤꯅꯥ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯐꯣꯇꯣ ꯀꯥꯞꯂꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯋꯥꯕ ꯇꯥꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯗꯥꯅꯤꯌꯦꯜ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯩꯈꯥ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤꯗꯨꯗ ꯆꯪꯂꯒ ꯂꯣꯠꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯂꯤꯕ ꯑꯁꯤꯗꯤ ꯒꯤꯖꯦꯂꯥ ꯑꯃꯗꯤ ꯔꯣꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯤꯖꯦꯂꯥꯅ ꯔꯣꯁꯄꯨ ꯑꯂꯨ ꯈꯦꯠꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯒꯤꯖꯦꯂꯥ ꯊꯥꯡ ꯑꯃꯠꯇ ꯌꯥꯎꯗꯕꯤꯗ ꯂꯥꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯥꯡ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯒꯤꯖꯦꯂꯥ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯔꯣꯁꯅ ꯂꯤꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯒꯤꯖꯦꯂꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯔꯣꯜꯂꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯔꯣꯟꯕꯒꯤ ꯄꯥꯎ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯒꯤꯖꯦꯂꯥ ꯃꯐꯝ ꯑꯁꯤꯗ ꯊꯥꯡ ꯂꯧꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯗꯥꯅꯤꯌꯦꯜꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯒꯤꯖꯦꯂꯥꯅ ꯊꯦꯡꯅꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯒꯤꯖꯦꯂꯥꯅ ꯂꯤꯅꯥꯕꯨ ꯄꯣꯜꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ ꯄꯣꯜꯅ ꯂꯤꯅꯥꯒꯤ ꯃꯐꯝꯗ ꯍꯪꯉꯛꯂꯝꯃꯤ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯑꯁꯨꯝꯅ ꯋꯥꯍꯪ ꯇꯧꯔꯒ ꯂꯤꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯀꯥꯟꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯥꯅꯤꯌꯦꯜ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯑꯩꯅ ꯂꯤꯅꯥꯒꯤ ꯃꯐꯝꯗ ꯄꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯄꯣꯜꯒꯤ ꯃꯌꯥꯝꯕ ꯑꯃꯒꯤ ꯐꯥꯏꯜꯗꯒꯤ ꯊꯦꯡꯅꯕꯅꯤ ꯍꯥꯏꯅ ꯗꯥꯅꯤꯌꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯣꯜꯅꯗꯤ ꯊꯥꯖꯔꯝꯃꯤ ꯃꯔꯝꯗꯤ ꯗꯥꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯇꯤ ꯑꯣꯏꯗꯕ ꯉꯥꯡꯉꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯥꯅꯤꯌꯦꯜ ꯍꯥꯏꯕ ꯋꯥꯁꯤꯡꯁꯤꯕꯨ ꯊꯥꯖꯔꯗꯨꯅ ꯄꯣꯜꯅ ꯂꯤꯅꯥ ꯑꯃꯗꯤ ꯗꯥꯅꯤꯌꯦꯜꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯒꯤꯖꯦꯂꯥ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯔꯣꯁꯄꯨ ꯀꯗꯥꯏꯗꯅꯣ ꯄꯨꯔꯒ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅꯤ ꯂꯥꯛꯄꯗꯨꯗ ꯂꯤꯅꯥꯅ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯒꯤꯖꯦꯂꯥꯒꯤ ꯃꯀꯣꯛꯇ ꯎꯇꯨꯞ ꯑꯃꯅ ꯀꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯤꯅꯥꯅ ꯗꯥꯅꯤꯌꯦꯜꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯄ ꯃꯇꯝꯗ ꯔꯣꯁꯄꯨꯁꯨ ꯌꯥꯎꯅ ꯄꯨꯔꯒ ꯆꯠꯂꯁꯤ ꯍꯥꯏꯅ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯐꯠꯇꯕ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯗꯨꯅ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯟꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯛꯇ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯅ ꯑꯩꯈꯣꯏꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯂꯗꯨꯅ ꯃꯄꯥꯟꯗ ꯖꯪꯒꯜ ꯑꯃꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯣꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯊꯝꯃꯝꯕ ꯇ꯭ꯔꯦꯞ ꯑꯃꯗ ꯃꯍꯥꯛ ꯊꯦꯡꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃꯩ ꯃꯔꯨꯗ ꯀꯥꯞꯊꯣꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯥꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯂꯤꯅꯥꯒꯤ ꯊꯃꯣꯏ ꯀꯥꯏꯖꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯀꯅꯥꯒꯨꯝꯕꯤꯗꯒꯤ ꯂꯤꯞ ꯐꯪꯅꯕ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯤꯞ ꯂꯧꯔꯨꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯖꯔꯃꯟ ꯑꯦꯝꯕꯥꯁꯤ ꯌꯧꯈꯤꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯖꯔꯃꯟ ꯑꯦꯝꯕꯦꯁꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯅꯧꯕ ꯄꯥꯁꯄꯣꯔꯠ ꯑꯃꯃꯝ ꯁꯦꯝꯕꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯗꯥꯅꯤꯌꯦꯜꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯄꯣꯔꯛꯈꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯦꯝꯕꯦꯁꯤ ꯑꯁꯤꯗ ꯌꯦꯡꯍꯜꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯍꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯎꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯔꯃꯅꯤ ꯆꯠꯀꯗꯕ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯇꯤꯀꯦꯠꯇꯤ ꯂꯣꯏꯅꯃꯛ ꯕꯨꯛ ꯇꯧꯈ꯭ꯔꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯈꯛꯇꯤ ꯉꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯆꯕ ꯑꯃꯗꯤ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ ꯃꯔꯝꯗꯤ ꯄꯣꯜ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯊꯤꯕ ꯃꯇꯝ ꯑꯃꯠꯇꯗ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯅꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯆꯤꯂꯤꯗꯒꯤ ꯖꯔꯃꯟ ꯌꯧꯅ ꯄꯥꯏꯒꯗꯕ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯤꯅꯥꯅ ꯌꯥꯝꯅ ꯐꯖꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯠ ꯑꯅꯤꯈꯛ ꯔꯤꯖꯥꯔꯕ ꯇꯧꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯖꯔꯃꯟ ꯑꯦꯝꯕꯦꯁꯤ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯥꯔ ꯇꯧꯕꯤꯔꯗꯨꯅ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯃꯥꯡꯂꯣꯝꯒꯤ ꯏꯌꯥꯔꯄꯣꯔꯠ ꯊꯪꯕꯗꯒꯤ ꯆꯪꯒꯗꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯄꯨꯁꯜꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯂꯤꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯪꯉꯛꯂꯝꯃꯤ ꯐ꯭ꯂꯥꯏꯠ ꯑꯗꯨ ꯇꯦꯛ ꯑꯣꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯜ ꯑꯃꯗꯤ ꯂꯤꯅꯥ ꯃꯁꯥꯗ ꯍꯩꯅꯖꯗꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ
ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯄꯨꯡꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯊꯣꯛꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯅꯥꯅ ꯃꯄꯥꯟꯗ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯄꯣꯜꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯣꯜ ꯃꯈꯣꯏꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯂꯤꯅꯥ ꯑꯃꯗꯤ ꯗꯥꯅꯤꯌꯦꯜ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯟꯊꯔꯒ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯁꯨ ꯉꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯐ꯭ꯂꯥꯏꯠ ꯑꯁꯤꯕꯨꯁꯨ ꯑꯃꯨꯛꯀ ꯄꯣꯜꯅ ꯀꯦꯟꯁꯦꯜ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯄꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯑꯐꯥꯎꯕ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯏꯃꯦꯖ ꯑꯃꯗꯤ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯄꯨꯝꯕ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯂꯤꯅꯥ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯄꯥꯏꯂꯣꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯝꯃꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯕꯨ ꯊꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯍꯧꯗꯕ ꯇꯥꯔꯒꯗꯤ ꯄꯣꯜꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯂꯤꯅꯥꯒꯤ ꯃꯔꯨꯞ ꯑꯁꯤꯁꯨ ꯂꯤꯅꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯅ ꯂꯣꯏꯅꯔꯛꯄ ꯑꯃꯗꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯊꯥꯖꯅꯕ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯄꯥꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯔꯃꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯐ꯭ꯂꯥꯏꯠ ꯑꯁꯤꯕꯨ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯕꯤꯗ ꯌꯨꯝ ꯌꯧꯈ꯭ꯔꯕ ꯃꯇꯥꯡꯁꯤꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ